से पार्टी की नहीं से डेकोरेशन साबगी प्रालो इद्री सेम गली नमा लाए खरो बइना मोय फम लइरो मखा दा बिजुली ओय गा लइगद्रा मखा दे पुखरो आ मखा दा लइब्रो लेबुजी उला तीन दाने hay गांजा से थबी करे का होय माले सलाद की रही मोय से चटनी की ओइरा माले से सिना कई सेम बैनो खंगदे अखोय ngasi पार्टी की थोंग थापगी सिगा तिलौ करी कर ले सेम बै लोय ले बोलो जे हाय ने खजूर सुजावी ने तो खजूर आ थोंदे लाग पयानी हाउनी से भेटकी नि भेटकी मास ना आ मच्चा वीडियो बनाई से वीडियो बनाओ अंदर तुलो हां तुले से फी भोबा का खलकपा मोबाइल से हमको लौरी नि मन थरांग तरम से याम दिंग बदा फजे ने सिगा ले दु मैम हिनो की दुगा टॉप का ले रे mahai ngata ni he tin tare ni ai bo अरे मतलब जब पार्टी की ताक होनी है मतलब जल्दी की वाला वीडियो लो खजना सोरी दु मखो से कुकुम ना मम्मा दुनिया की है ngata ले bo tin tare अरे हाउ Thôi nằm cái cả cái ly mình thật phi phâu bớt lôi xịt lên nằm mà chơi cái gì mà cái mà phi phâu cái dao đây mà thật ta gì thì chế gì ngược tiếc chế khuấy lại chứ cái này đấy chứ cô mẹ lôi đây mà phi phâu bạ mày giàu đấy mấy chai là cái nó không để chịu này sẽ mày khu dân hông nhỉ nó hàng xuất cái gì cái bị bà vợ nắm mà khẩu chạy vậy sau đó hạt kia tụi đó mấy chai là không để này sẽ nó chịu không sẽ làm mà khai đã hai luôn vậy cái gì cái hàng sử dụng mấy chai nhỉ mà thằng đâu rồi cái gì vậy không mà ibani cùng mẹ ibani wali susah ngarang dulu kan aku kiri tu ngarang itu nani kenoni gara bibi gaugi ama kenoni ama yumpang gara joy pura ha malah di sini mami pau si aku kasargi tu ni kau cice se bala se mai roni balai na kau ya ba mi siang badi mi na doi khong na la bani ni mau kan han kiri thôi cho bani ma tàu bông sẽ lại sẽ xong bớt cái lỗi lại đi mà chú sẽ in bên nào ôi hắn đây cái lời sẽ mà chú jam in mình decoration hắn đây cái nó in bên here hai sky blue sẽ combination sẽ nangi tu na purple ko hai ko mai purple ni ti tu han ke na mo orange tu su phaje yellow orange type vậy mà tu su phaje papa chăng này Mama, ni ama ka phang nang thune no. Hang yaw ni mai na. Ra. Oi ta. Bi thuk lai ba. Je ta ne ma to. Na ga spy rồi ni. Tama ba? Lai na lai photo ro. Photo ro. Bi du ni. Blog ta ha pa la bi ha. Ai yong ji pa ma ba thằng ta thằng yaw ta ma. Rồi. Amo ang mo na. Tama ba? Bang chơi. Nên ông lưu sư đã bảo thêm người em ấy. Ông lấy bài vui ông là cái đó. Anh đi mau yam lang thì. Chị hình khare. Ado loy re pura ready ho re ma'am.
ꯌꯥꯝ ꯄꯥꯝꯖꯔꯦ ꯆꯦꯒꯤ ꯍꯟꯗꯛꯀꯤꯁꯦ ꯑꯩ ꯑꯍꯨꯝꯂꯛ ꯁꯨꯕꯅꯦꯕ ꯆꯦꯅ ꯑꯩꯉꯣꯟꯗ ꯍꯟꯗꯛ ꯀꯦꯔꯤꯁꯦ ꯑꯗꯣ ꯍꯟꯗꯛꯅ ꯑꯍꯨꯝꯂꯛ ꯁꯨꯕꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯃꯦ ꯑꯍꯥꯟꯕꯗꯨꯒꯗꯤ ꯑꯩꯁꯦ ꯑꯥꯏꯂꯦꯁꯀꯁꯦ ꯑꯍꯥꯟꯕ ꯍꯥꯞꯄꯅꯤꯅꯅꯦ ꯑꯩꯁꯦ ꯄꯥꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯤꯒꯁꯦ ꯌꯦꯡꯕ ꯉꯝꯗꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯐꯖꯅ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯞꯄꯦꯅꯀꯣ ꯍꯥꯏꯐꯦꯠ ꯌꯥꯝꯅ ꯍꯥꯞꯆꯤꯜꯂꯝꯃꯤꯅ 3-5 ꯑꯗꯨꯝ ꯃꯃꯥꯡꯗꯁꯨ ꯀꯦꯕꯗ ꯍꯥꯞꯈ꯭ꯔꯃꯤꯅ ꯈꯨꯠꯂꯣꯏꯁꯟꯅꯔꯛꯑꯦ ꯍꯩꯅꯔꯛꯑꯦ ꯑꯗꯨꯒꯤ ꯆꯤꯆꯦꯒꯤꯅꯤ ꯅꯨꯡꯁꯤꯕꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯁꯟꯗꯥꯒꯤ ꯂꯥꯏ ꯈꯨꯔꯝꯃꯒ ꯀꯥꯈꯠꯂꯛꯏꯅꯤ ꯑꯗꯣ ꯑꯩꯈꯣই ꯄꯥꯔꯇꯤꯒꯤꯁꯦ ꯂꯣꯏꯁꯟꯗꯣꯔꯦ ꯁꯟꯗꯥꯒꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯐꯤꯁꯦ ꯁꯦꯠꯂꯒꯦ ꯇꯧꯕꯅꯦꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯤꯕꯨꯗꯤ ꯂꯥꯛꯇ꯭ꯔꯤꯗ ꯑꯗꯨꯝ ꯐꯤꯁꯦ ꯁꯦꯠꯀꯠꯄꯗꯤ ꯍꯧꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩ ꯅꯦꯜ ꯄꯦꯟ ꯀꯣꯛꯊꯔꯦ ꯁꯤꯁꯦ ꯊꯥꯔꯒ ꯑꯗꯨꯝ ꯁꯦꯠꯂꯗ꯭ꯔꯣꯕꯅꯤ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯥꯔꯇꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯍꯥꯞꯄ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯂꯧꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯑꯗꯨꯝ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯅꯕꯒꯤ ꯑꯗꯤ ꯑꯅꯤꯔꯛ ꯁꯨꯅꯁꯨ ꯇꯧꯕ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯒꯤꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯔꯅꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯣꯏꯅꯅꯤ ꯂꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯉꯁꯤ ꯑꯩꯁꯦ ꯁꯤ ꯁꯦꯠꯇꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯎꯁꯁꯦ ꯍꯥꯟꯅ ꯌꯦꯡꯍꯜꯂꯦ ꯕ꯭ꯂꯥꯎꯁꯁꯦ ꯀꯩꯅꯣ ꯑꯩ ꯈꯨꯗꯥꯡꯗ ꯀꯨꯔꯨ ꯇꯥꯏꯁꯦ ꯑꯃꯨꯔꯛ ꯂꯤꯠꯂꯨꯔꯦꯕ ꯑꯗꯨꯗꯨꯒꯤꯅꯤ ꯑꯃꯨꯔꯛ ꯂꯤꯠꯂꯨꯕꯗꯨꯅꯅꯤ ꯑꯗꯣ ꯁꯤꯁꯦ ꯁꯤꯃꯤ ꯁ꯭ꯇꯤꯆꯇꯩꯅꯤ ꯁ꯭ꯀ꯭ꯔꯤꯟꯗꯁꯨ ꯊꯣꯛꯍꯟꯖꯔꯝꯒꯦ ꯁꯣꯅꯥꯂꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯅꯗꯤ ꯀꯧꯅꯩꯌꯦꯕꯀꯣ ꯃꯉꯣꯟꯗ ꯊꯣꯛꯍꯟꯕꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯄꯥꯝꯃꯗꯤ ꯑꯗꯨꯝ ꯃꯉꯣꯟꯗ ꯍꯥꯏꯕ ꯌꯥꯅꯤ ꯗꯤꯖꯥꯏꯟꯁꯨ ꯍꯥꯏꯔꯒ ꯑꯗꯨꯝ ꯃꯥ ꯇꯧꯕꯅꯦꯕ ꯀꯁꯇꯃꯥꯏꯁ ꯇꯧꯔꯒ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯗꯨꯝ ꯇꯧꯕꯗꯨꯒꯤꯁꯨ ꯍꯥꯏꯕ ꯌꯥꯔꯦ ꯗꯤꯖꯥꯏꯟꯁꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯣꯏꯅ ꯇꯧꯔꯅꯤ ꯑꯗꯨꯒ ꯍꯁꯕꯦꯟꯒꯤꯅ ꯁꯤꯗ ꯂꯩꯔꯦ ꯍꯁꯕꯦꯟꯒꯤꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯃꯥꯒꯤꯁꯦ ꯃꯥꯏ ꯀꯂꯔꯅ ꯁꯤ ꯂꯩꯔꯦ ꯃꯦꯆꯤꯡꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯔꯥꯅꯤ ꯑꯃꯗꯨꯒꯗꯤ ꯃꯦꯆꯤꯡꯅꯦ ꯇꯧꯕꯅꯦ ꯑꯗꯨꯗꯣ ꯔꯥꯅꯤꯗꯣ ꯑꯩ ꯏꯟꯗ꯭ꯔꯦꯕ ꯁꯤꯁꯦ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯁꯔꯠ ꯑꯃ ꯇꯨꯍꯜꯂꯦꯕ ꯃꯥꯒꯤ ꯐꯤꯁꯦ ꯑꯗꯨꯒ ꯄꯔꯐꯦꯛ ꯄꯨꯔꯥ ꯐꯤꯠꯇꯤꯡꯁꯦ ꯄꯨꯔා ꯄꯔꯐꯦꯛट ꯑꯣꯏꯕ ꯌꯥꯝ ꯉꯁꯥꯏ ꯂꯤꯁꯜꯂꯒ ꯌꯦꯡꯍꯜꯂꯦ ꯄꯨꯔꯛꯑꯒ ꯑꯗꯣ ꯌꯥꯝꯅ ꯐꯖꯔꯝꯃꯦ ꯐꯤꯁꯤꯁꯨ क्वालिटी ꯌꯥꯝ ꯐꯩꯌꯦ ꯑꯗꯣ ꯑꯇꯨꯃꯟꯗꯤ ꯌꯥꯝꯅ ꯇꯥꯡꯗꯦ ꯍꯥꯏ ꯑꯇꯨꯃꯟꯁꯦ 400 ꯈꯛꯇꯪ ꯂꯧꯈꯤ ꯍꯥꯏꯅ ꯍꯥꯏ ꯑꯗꯣ ꯑꯇꯨꯃꯟꯁꯨ ꯇꯥꯡꯗꯦ ꯐꯤꯗꯤ ꯃꯃꯜꯁꯦ ꯐꯤꯁꯦ क्वालिटीꯁꯦ ꯐꯩ ꯑꯁꯤ ꯐꯤꯁꯦ ꯀꯩꯅꯣꯗ ꯃꯤ ꯏꯇꯦꯟ ꯉꯧꯕꯅꯤ ꯑꯃꯃꯝ ꯇꯨꯕꯅꯦꯕ ꯑꯗꯣ ꯐꯤꯁꯤꯒꯗ 3,000 ꯍꯥꯏ ꯐꯤꯁꯤꯗ ꯑꯗꯨꯒ ꯑꯇꯨꯃꯟꯒꯤꯅ 400 ꯂꯧꯍꯧꯔꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯣ ꯄꯨꯔꯥ ꯔꯦꯗꯤ ꯑꯣꯏꯔꯒ ꯄꯥꯔꯇꯤꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯟꯗꯥꯒꯤ ꯂꯥꯏꯒ ꯈꯨꯔꯝꯕ ꯂꯣꯏꯔꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯔ ꯃꯇꯨꯡꯗ ꯂꯧꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯒꯗꯤ ꯂꯥꯛꯅꯗ꯭ꯔꯤ ꯗꯦꯀꯣꯔꯦꯁꯟꯁꯦ ꯄꯨꯔꯥ ꯐꯨꯜ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯒ ꯂꯧꯕꯅꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯐꯖꯅ ꯇꯧꯔꯦ ꯁꯤꯗꯅ ꯁꯤꯠꯀꯁꯦ ꯌꯥꯝ ꯐꯖꯅ ꯇꯧꯔꯦ ꯇꯦꯟꯠ ꯍꯥꯎꯁꯀꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯂꯩꯕꯗꯨꯅꯦ ꯀꯩꯅꯣꯗ ꯈꯣꯏꯔꯦꯟꯒꯤ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯇꯧꯔꯦ ꯑꯗꯒꯤ ꯐꯤꯖꯪꯁꯤꯡꯁꯨ ꯁꯨꯃꯥꯡꯗ ꯇꯧꯕ ꯐꯤꯖꯪꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯑꯍꯟꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯍꯟꯗꯛꯀꯤꯁꯦ ꯑꯃꯟꯕ ꯍꯥꯟꯅꯒꯤ ꯌꯨꯁ ꯇꯧꯈꯤꯕ ꯐꯤ ꯌꯥꯎꯗꯦꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯦꯀꯣꯔꯦꯁꯟꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯩ ꯃꯤ ꯄꯨꯝꯅꯃꯛꯅꯁꯨ ꯍꯥꯏ ꯌꯥꯝ ꯐꯖꯩꯅ ꯃꯊꯛꯀꯤ ꯗꯦꯀꯣꯔꯦꯁꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯒꯦꯠꯀꯤ ꯑꯣꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯒꯂꯤ ꯑꯣꯏꯅ ꯆꯪꯉꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯝꯁꯦ ꯄꯨꯔꯥ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦꯕ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯍꯥꯏꯗꯤ ꯁꯥꯏꯠ ꯑꯣꯏꯔꯞꯅ ꯍꯦꯛ ꯆꯪꯕꯒ ꯁꯥꯏꯠꯇ ꯑꯣꯏꯅ ꯈꯤꯇꯪ ꯃꯆꯥ ꯑꯃꯈꯛ ꯆꯪꯉꯒ ꯐꯖꯅ ꯇꯧꯕꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯦꯟ ꯒꯦꯠꯇꯨꯅꯤ ꯑꯩꯈꯣꯏ ꯕꯥꯟ ꯆꯠꯐꯝꯒꯤ ꯃꯦꯟ ꯒꯦꯠꯅꯤ ꯁꯤꯗ ꯂꯩꯔꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯃꯤ ꯂꯥꯛꯑꯒ ꯍꯧꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ सेलिब्रिटी मॉडल अमली गसिबी लाचरी पार्टीज को निमंगा मियाम की थोड़ी जाओगी लेकिन भी वाला मल्ली से ना और वपांग को निमंगा गसिबी की बुरसी में कभी भी मोहाय मियाम दे कोई थोड़ी जगह थैंक यू तगचरी बबरी जी गसिबी आई कोई लाचरी पार्टीज से ना मियाम था यहां तक नहीं है बुझी आ रही है ना आहां लगी से दे गिदंग आई ना हुदुक सरगी आई ने इसी मनी तक मियाम द गुदो कम लगा वतंगी बुझी वीडियो
นี้จริงผมจะหายไปตั้งนี่ Luxury Banasigi Jagogi performance speaker of Maybe Mushir Bai China Sinsigi Jagogi from Resort University.
अभी तो पार्टी शुरू हुई है। अरे अभी तो पार्टी शुरू हुई है। जिसको डांस नहीं करना वो जाके अपनी भैंस चराए। फाइनली और दोस्ती के बाद ये लोग शादी करने जा रहे हैं। बालिका तुम्हारे सपनों का राजकुमार आ रहा है। वरमाला बारात डोले सजा के दूल्हा छा रहा है। शुभ मंगल सावधान। सहरा बांध के
मैं तो पाया रे डोली बारात भी साथ में मैं तो लाया रे ये शहरा बांध के मैं तो आया रे डोली बारात भी साथ में मैं तो लाया रे अब तो ना होता है एक रोज इंतजार सोनी आज नहीं तो कल है तुझको तो बस मेरी होगी रे तेनू लेके मैं जावांगा दिल दे के मैं जावांगा तेनू लेके मैं जावांगा दिल दे के मैं जावांगा Saya boro gitu nih, how tuh ini? Sini ketua lagi dah. Ada kita asing. এটা বেটকি মাছ Betki mas. Betki mas macam same nggak sih? Nggak sih, makan kan langsung thungi ya, pak. Makan gila deh. Kawai sih jauh nih. Masih nasi lat leh.
ꯄꯣꯊꯥꯔꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯄꯥꯔꯇꯤꯁꯦ ꯂꯣꯏꯁꯤꯜꯂꯦ ꯍꯧꯖꯤꯛ ꯄꯨꯔꯥ ꯑꯗꯣ ꯑꯩꯗꯤ ꯀꯥꯈꯠꯂꯛꯑꯦ ꯉꯁꯥꯏ ꯃꯔꯛꯇ ꯏꯁꯩ ꯁꯛꯏꯉꯩꯗꯅꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦꯗ 12 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯨꯒ ꯆꯥꯛ ꯆꯥꯔꯦ ꯑꯩꯒ ꯍꯁꯕꯦꯟꯒ ꯇꯧꯅꯅꯦ ꯑꯩꯈꯣꯏ ꯆꯥꯃꯤꯟꯅꯔꯦ ꯃꯤꯠꯁꯤꯁꯨ ꯌꯥꯔꯛꯇ꯭ꯔꯦꯗ ꯃꯌꯥꯝ ꯑꯗꯣ ꯉꯁꯪ ꯉꯥꯡꯉꯦ ꯉꯁꯥꯏꯗꯒꯤ ꯃꯤꯠꯀ ꯇꯨꯝꯅꯤꯡꯃꯟꯈꯤꯗꯅ ꯈꯔꯅꯤꯁꯦ ꯇꯨꯝꯕꯁꯤꯗꯤ ꯃꯑꯣꯡ ꯆꯥꯔꯣꯏꯗꯅꯦꯕ ꯑꯁꯤ ꯆꯦꯕꯂꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯦꯕꯤꯔꯝꯃꯤꯁꯦ ꯑꯩꯗꯤ ꯂꯧꯊꯣꯛꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯅꯤ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯦꯕꯤꯔꯝꯃꯦ ꯉꯁꯤꯁꯦ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ ꯆꯤꯆꯦꯒꯤꯁꯦ ꯑꯩꯗꯤ ꯃꯥꯏꯒꯁꯦ ꯇꯥꯊꯣꯛꯅꯤꯡꯗ꯭ꯔꯕꯅꯤ ꯉꯁꯤꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕ ꯋꯥꯅꯤ ꯏꯇꯣꯝꯇ ꯑꯉꯥꯎꯕꯤ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯅ ꯂꯩꯔꯅꯤ ꯐꯔꯦ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯂꯧꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯂꯧꯖꯔꯒꯦ ꯃꯌꯥꯝ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯌꯥꯡꯅ ꯐꯪꯅꯔꯁꯤ ꯑꯗꯣ ꯑꯩ ꯔꯨꯝ ꯇꯣꯔ ꯍꯣꯝ ꯇꯣꯔ ꯇꯧꯕꯒꯤꯁꯨ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯅꯦ ꯑꯗꯣ ꯇꯧꯕꯗꯤ ꯉꯝꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯃꯇꯥꯡꯁꯦ ꯏꯆꯥꯟ ꯆꯥꯟꯅꯗꯅ ꯑꯗꯣ ꯌꯦꯡꯒꯦ ꯍꯟꯗꯛꯁꯦ ꯈꯔꯅꯤ ꯑꯩꯈꯣꯏꯒꯤꯁꯦ ꯃꯉꯥꯅꯤ ꯆꯥꯛ ꯆꯥꯕꯁꯨ ꯂꯦꯠ ꯑꯣꯏꯊꯗꯣꯔꯤ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯃꯔꯛꯇ ꯈꯔꯅꯤꯁꯤꯒ ꯈꯤꯇꯪ ꯍꯥꯡꯉꯒ ꯈꯔ ꯐ꯭ꯔꯤ ꯇꯥꯏꯝꯗ ꯔꯨꯝ ꯇꯣꯔ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯉꯝꯃꯒꯗꯤ ꯇꯧꯊꯣꯛꯑꯅꯤ ꯍꯣꯝ ꯇꯣꯔ ꯔꯨꯝ ꯇꯣꯔ ꯌꯦꯡꯒꯅꯤ ꯃꯇꯝ ꯃꯑꯣꯡ ꯆꯥꯔꯒꯗꯤ ꯑꯗꯣ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯃꯇꯥꯡꯁꯤꯗ ꯕꯥꯏ ꯕꯥꯏ